Hello, sir. Hello, malam luang nama waktu dah teram waktu boleh ni kono nukum jai, loh ni natai musim muda, memang penuh pun mengaji apa pina vivo ismail nam kan nukum jai. Nasi si sajik kerafan belajar mana itu bo, nasi kangau guna hai tarai na, egi wakil dah, koi kan musim pauzer kuai tarai. Hai budi Facebook se sum yung kan ko. Ngarang si Irabudi gini hai no mayam na koi ki mai than ba degi kari hai ni angang singna koi ki jagoi sha ba na mapung oi na thorom ji pangthok ki na koi lekai yo na tau ba hai tare masai da aina kai gumba ai ki wakalon khara sum thamjabane sai da mayam na sum lan lawi duna ba hai to senduk sare sumaina tawragadi phagadra ka ja sum wakal khanja bai tare ne ko adoge sum haijabane mayam boro biro tai na te da खोना इराबोदे सी तौरी सी करी मनों की तौरी बनो हाई बसी मैम खंग खंग ना दाबा तौना तौ बदौ आइना सु खंजा बाय तारे इराबो साइकी लम्यान बाई इराबो ना पामजरम बा अखोई नीति नियम सिंह हाई हाइजब तारे अदु जिंग दो होय खरा बुदी तौवे तौदे ना हाई बुदी यादे खोई इराबोदे सिना लाखबदा मागिनी लम्यान बाई इराबो की खोई निसिंग निमित हाई तारे ना हाइजब तारे मसिने लाखबुदी लेदा खोई काना बखर दिले काई दा तौरे हाई बुदी सोशल सर्विस तौरे सोशल सर्विस तौबददि मैम जी पुल्ले मसिम याम फरे पुन मदुमदि पुल्ले अदुगा अखोई आंगांगिंग जगोई सादना अदगी अखोई इसै नोंमाई तौदना सैदेंग थीदना तौरे मसिगी पुनबजी मदि याम ना फये पुनबजीदि आइजु पामजे पुलन आइना हाइजनिंगिजना पुलनिंगे हाइजब तारे पुलनिंबगिनि को आइना हाइजरिजिना पुनबदी पुल्ले पुल्लिजी करिबंगी पुल्लिबनो दगी महांग पाममिजना तसेंगना अखोई जगोई इसैदो दुमाइना सारगा मैम सोशल सर्विस तौरगा अदु खक्तंग ना मान पामिजे हाइबसी तुंगी आंगांजिंग हाइ तारेने तुंग द हौगलरिबा दारोनजिंग असिना अखोई मान पामजरमजिंगजे करी करीनो हाइबजी महापु निंगसिंगबगी थोरमसी गी मगुल लेनाबा हाइजब तारे मसी मगुल लेनाबगी दवंता मान पामजरमजिंगजे मसी अखंग हाइ तारेने अखोई बुदी कछु खंगदे अखोई बुदी का अखोई नबुदी करी हाइरुने अदो खंग हाइ मैम लैरे मणिपुरदा अदो मसागी लमयान बजिना पामजरमबा अदगी महाक्सि कनानो हाइबजी अखोई खरा खंग हाइ सिंगना हाइजब तारे पुलिंगै मतमदि दुदा हाइ पुल मयाम पुलिंगै मतमदि दुदा यामद्रबजु मिनिट 5 दंगजु 10 दंगजु वाही खरा दम मयामदा सतोंगा ताहंजनिंग बाय तारे अदुगुंबदी यावदब माले इराबोदे तौरे हाइना गसाइगी कैंडल खर थाले को सोशल सर्विस तौरे दिनदना अदगी लेकाइदा पैसा खाइराने मैम माइ तौदोई फोटोरे अदे इमाइ बेल अखोइगी निसाबल लरिबा इमाइ बेजिंगना छु अखोइगी पैसा अदुम खरा अदुम मतेंग तौरने अदो तौगदुरी पोतुदी करी तौदुइनो हाइ कांदा गसाइगी मई सोशल सर्विस तौरने अहामदा सोशल सर्विस तौबजिमदि याम फरे लमतु नालन बायजिदि सिदी मा की निंगसिंग मन मिसिना लाखु लमयान बजी निंगसिंग मन मिसिना लाखु मतमदा सोशल सर्विस तौबजिमदि याम फरे हाइदि मतम खोगी सही चुप सेंगदना हाइदोक्तदना लाइरबा नापी सिंगदु ngसाई हाइदोक्तना खोतना नालहनबा मसिमदि याम फरे अदगी अमुक मैम पुल्लेबा अदुजु ngसाई फाइन तानी का हाका थोलकदोइने अममदा अदगे थोनिंगना थोलकबदी कसु यामबुदी होय थोनिंगना थोलकबदी यामगनी अदु थोनिंगदबसु खरा दुम यामदुने मरक्तजुदा अदु थोनिंगदबजिंग तुबुदी होय फारे अदु आइना हाइजनिंगिसि नाथै नातेदा मसी ngसाई तौरीबा माकी निंगसिंगबगी पालन तौरीबा सि आंगांसिंग तुंगदा हौरिबा नहासिंग दगी आंगांसिंगना ngसाई खंगौना भाई तारेने मगुल लेनाबा मखोइदा कनागुंबा खंगहि अमना निखंग अमा तंग याहुलगा वाही सुबतंगी माकी निंगसिंगबगी निमित असिदा वाही हाइजक ngसाई हाइजबदो मिनिट 5 दंगसु 10 दंगसु ngसाई आंगांजिंदु मैम पुलिंगाइ दुदा माकी पामजबा मान पामजरमबा दगी माना तौनिंगबा थबक खरासु मान होनजरमजिंदो अदु सुम निंगसिंग बोयना दुमाइना तौहंदिंगे अदुगुंबगीदि सुंगाव गावदबिदा ngसाई सोशल सर्विस खर तौरगा आंगांसिंग जगोई खर सालगा अदगी मई सोरोक्ता कैंडल मयाम अमा थालगा माबु निंगसिंग थोरमने हाइदना ngसाई कुमई हराउराजु खंगदबि अदगी मागी निंगसिंग थोरमजिदा करिनो मांग पामजरमिसि अदगी करिनो मांगना मयामदा पिनिंगिबा
ꯄꯤꯅꯤꯡꯉꯝꯃꯤꯕ ꯑꯗꯩꯁꯤꯡꯗꯣ ꯑꯗꯨꯗꯨ ꯀꯔꯤꯅꯣꯁꯤ ꯏꯈꯪ ꯈꯪꯅꯗꯕꯤꯗ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯃꯩ ꯈꯔ ꯊꯥꯜꯂꯒ ꯑꯗꯒꯤ ꯖꯒꯣꯏ ꯈꯔ ꯁꯥꯔꯒ ꯁꯩꯔꯦꯡ ꯈꯔ ꯊꯤꯔꯒ ꯄꯥꯡꯊꯣꯛꯄꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯗꯨ ꯑꯩ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤꯀꯣ ꯍꯣꯏ ꯃꯌꯥꯝꯒꯤꯗꯤ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯇꯧꯁꯨ ꯇꯧꯔꯒꯁꯨ ꯂꯥꯛꯑꯦ ꯀꯦꯟꯗꯜ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯇꯧꯔꯅꯤ ꯅꯨꯡꯊꯤꯟꯗꯅ ꯑꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯒꯅꯤ ꯃꯩ ꯊꯥꯜꯂꯅꯤ ꯃꯩ ꯊꯥꯟꯕ ꯂꯣꯏꯔꯅꯤ ꯑꯗꯒꯤꯗꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯒꯤꯗꯤ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯅ ꯖꯒꯣꯏ ꯁꯥꯔꯅꯤ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯏꯁꯩ ꯁꯛꯍꯟꯕ ꯇꯧꯔꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯉꯁꯥꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯂꯤꯍꯟꯖꯅꯤꯡꯕ ꯍꯣꯏ ꯐꯪꯕꯕꯨꯗꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯝ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯋꯥ ꯉꯥꯡꯕꯤꯔꯤꯀꯣ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯅꯤꯅ ꯍꯣꯏ ꯂꯣꯏ ꯈꯪꯕꯨꯗꯤ ꯈꯪꯅꯔꯝꯃꯅꯤ ꯈꯪꯅꯕꯗꯨꯅꯁꯨ ꯇꯧꯔꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯁꯨꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯒꯤ ꯃꯊꯛ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯍꯣꯏ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯏꯃꯥ ꯍꯣꯏ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩ ꯏꯁꯥꯃꯛꯐꯥꯎꯗ ꯄꯨꯔꯥ ꯑꯣꯏꯅ ꯑꯗꯨꯝ ꯈꯪꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯃꯥꯒꯤꯅ ꯄꯥꯝꯖꯔꯝꯕ ꯑꯗꯒꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏꯁꯦ ꯃꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯐꯥꯎꯗ ꯊꯤ ꯅꯨꯡꯉꯥꯏꯅ ꯈꯪꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗ ꯀꯦꯟꯗꯜ ꯈꯔ ꯊꯥꯟꯕ ꯑꯗꯒꯤ ꯍꯥꯏꯁꯤꯅꯤ ꯅꯨꯃꯤꯗꯥꯡꯗꯅ ꯏꯁꯩ ꯈꯔ ꯇꯧꯕ ꯑꯗꯒꯤ ꯅꯨꯡꯊꯤꯟꯗꯅ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯤꯅꯤ ꯃꯥ ꯏꯔꯥꯕꯣꯠꯗꯦ ꯂꯥꯛꯑꯦꯅ ꯃꯁꯤꯅꯦꯕ ꯃꯌꯥꯝꯅ ꯑꯅꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯇꯧꯅꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯖꯒꯥꯗꯕꯨꯗꯤ ꯑꯣꯏ ꯃꯌꯥꯝ ꯑꯈꯪ ꯑꯍꯩꯁꯤꯡꯅꯒ ꯉꯁꯥꯏꯒꯤ ꯉꯥꯡꯉꯝꯒꯅꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯃꯗꯤ ꯉꯥꯡꯗ꯭ꯔꯦ ꯑꯃꯇꯪꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯁꯤꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯩ ꯈꯪꯗꯦ ꯑꯩ ꯃꯁꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗꯅꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯇꯪ ꯄꯣꯛꯆꯩꯑꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯁꯤꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯨ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯍꯥꯏꯁꯤꯅꯦꯕ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯀꯔꯤꯅꯣ ꯃꯍꯥꯛ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯐꯖꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯃꯤꯠꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠꯅꯤ나 ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯉꯒ ꯋꯥꯍꯩ 5ꯗꯪ ꯑꯣꯏꯔꯁꯨ 10ꯗꯪ ꯑꯣꯏꯔꯁꯨ ꯃꯤꯅꯤꯠ 5ꯗꯪ ꯑꯣꯏꯔꯁꯨ 10ꯗꯪ ꯑꯣꯏꯔꯁꯨ 35ꯗꯪ ꯑꯣꯏꯔꯁꯨ ꯀꯣ ꯁꯨꯝ ꯋꯥꯍꯩꯗꯣ ꯈꯔ ꯁꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯈꯔ ꯑꯗꯨꯝ ꯂꯤꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯃꯗꯤ ꯇꯧꯗ꯭ꯔꯦ ꯃꯁꯤꯃꯗꯤ ꯑꯩ ꯁꯦꯡꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯧꯅ ꯁꯨꯝ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯄꯥꯡꯊꯣꯛꯄꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨ ꯐꯕꯨꯗꯤ ꯐꯩ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯗꯅ ꯇꯧꯔꯤꯁꯦ ꯑꯩꯅꯕꯨꯗꯤ ꯉꯝꯄꯣꯠꯇꯦ ꯑꯩꯅꯁꯨ ꯍꯦꯛꯇ ꯁꯤꯜꯂꯨꯕ ꯂꯥꯡꯉꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯏꯉꯩꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯟꯕꯒꯤꯁꯤꯃꯗꯤ ꯌꯥꯝ ꯇꯧꯍꯧꯔꯦ ꯄꯨꯟꯁꯤꯟꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯩ ꯄꯨꯟꯁꯤꯟꯕꯗꯤ ꯄꯨꯟꯁꯤꯜꯂꯦ ꯀꯔꯝ ꯀꯥꯟꯗ ꯄꯨꯟꯁꯤꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕ ꯑꯗꯒꯤ ꯖꯒꯣꯏ ꯌꯦꯡꯕꯗ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯗꯒꯤ ꯍꯧꯔꯛꯂꯤꯕ ꯑꯗꯒꯤ ꯍꯧꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯈꯪꯗꯕ ꯏꯆꯝ ꯆꯝꯖꯕ ꯈꯨꯡꯒꯪꯗ ꯂꯩꯕ ꯑꯩꯈꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯟꯅ ꯈꯪꯗꯕꯅꯦꯕꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯁꯤꯡꯒ ꯆꯥꯕꯗꯤ ꯏꯁꯤꯡ ꯅꯠꯇꯦ ꯁꯨꯝ ꯈꯪꯗꯕꯅꯦꯕ ꯁꯤ ꯖꯒꯥꯁꯦ ꯑꯩꯒꯤ ꯖꯒꯥ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩ ꯖꯒꯥꯒ ꯃꯥꯜꯂꯨꯅꯤ ꯁꯤ ꯀꯩꯅꯣꯅꯤ ꯄꯩꯁꯥ ꯄꯥꯏꯕꯒꯤꯅꯤ ꯁꯦꯟ ꯄꯥꯏꯕꯒꯤ ꯖꯒꯥꯅꯤ ꯑꯩꯗꯤ ꯁꯨꯝꯗꯒꯤ ꯁꯟꯒꯤ ꯅꯥꯄꯤ ꯕꯣꯔꯥꯡꯈꯛ ꯁꯨꯝ ꯂꯧꯒꯦꯅ ꯂꯥꯛꯆꯔꯝꯕꯅꯦ ꯑꯗꯩꯗ ꯁꯨꯝ ꯋꯥꯈꯜꯗ ꯐꯥꯎꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯁꯕꯨꯛ ꯁꯨꯝ ꯐꯥꯎꯗꯣꯛ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯏꯔꯥꯕꯣꯠꯗꯦ ꯉꯥꯛ ꯉꯥꯏꯔꯦꯕ ꯏꯔꯥꯕꯣꯠꯗꯦꯁꯤ ꯀꯔꯤ ꯂꯩ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯩ ꯊꯥꯟꯕ ꯑꯗꯒꯤ ꯖꯒꯣꯏ ꯁꯥꯕ ꯑꯗꯨ ꯑꯣꯏꯅ ꯂꯣꯏ ꯎꯠꯂꯛꯑꯦꯕꯀꯣ ꯑꯗ ꯖꯒꯣꯏ ꯁꯥꯕ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯣꯏꯅ ꯎꯠꯂꯛꯑꯦ ꯏꯁꯤꯡ ꯌꯥꯎꯈꯣꯡꯒ ꯇꯥꯏ ꯃꯈꯣꯡꯒ ꯇꯥꯏ ꯅꯪ ꯁꯤ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯐꯣꯇꯣꯅꯦ ꯎꯠꯄꯅꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯨ ꯌꯥꯝ ꯐꯩ ꯄꯨꯟꯁꯤꯟꯕꯒꯤꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯔꯛꯄꯁꯦ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯆꯠꯊꯔꯛꯄꯁꯦ ꯃꯁꯤꯃꯗꯤ ꯄꯥꯝꯖꯗꯦ ꯍꯣꯏ ꯇꯧꯕꯗꯤ ꯌꯥꯏ ꯇꯧꯋꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃ ꯂꯩꯕꯗꯧꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃ ꯂꯩꯕꯗꯧꯅ ꯁꯨꯝ ꯈꯟꯖꯩꯑꯕ ꯃꯌꯥꯝ ꯑꯃꯅ ꯇꯧꯍꯧꯔꯒꯗꯤ ꯀꯔꯤꯅꯣ ꯑꯐꯕꯅꯤ ꯈꯪꯗꯦ ꯐꯠꯇꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯇꯧꯍꯣꯏꯕꯅꯤꯈꯪꯗꯦ ꯇꯧꯍꯣꯏꯗꯕꯅꯤ ꯈꯪꯗꯦ ꯂꯩꯗꯅ ꯃꯌꯥꯝꯅꯕꯨ ꯍꯦꯛ ꯍꯥꯏꯔꯒꯗꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯏꯟꯅꯕꯗꯧꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯟꯅ ꯈꯟꯖꯤꯟꯅꯔꯨꯗꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯃꯣꯠꯇꯨ ꯀꯌꯥ ꯍꯥꯏꯅ ꯈꯟꯖꯤꯟꯅꯔꯨꯗꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯏꯈꯪ ꯈꯪꯅꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯃꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯏꯟꯅꯕꯒꯤ ꯃꯑꯣꯡꯗ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯃꯁꯤ ꯏꯟꯅꯕꯁꯦ ꯏꯟꯅꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯊꯣꯏꯀꯤ ꯏꯟꯅꯔꯁꯦ ꯑꯃꯅ ꯆꯤꯡꯉꯒ ꯂꯣꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨ ꯑꯃꯨꯛ ꯌꯥꯗꯕꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯟꯕ ꯌꯥꯗꯕꯁꯦ ꯑꯃꯅ ꯑꯃ ꯍꯥꯏꯅꯤ ꯑꯃꯅ ꯑꯃ ꯍꯥꯏꯅꯤ ꯑꯈꯪ ꯑꯍꯩ ꯉꯥꯛꯇ ꯉꯥꯏꯕ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏꯐꯥꯎꯗ ꯉꯥꯎꯔꯦꯕ ꯀꯔꯣꯝꯗ ꯆꯠꯇꯣꯏꯅꯣ ꯀꯥꯏꯁꯦ ꯁꯨꯝ ꯉꯥꯎꯁꯤꯜꯂꯛꯄ ꯌꯥꯎꯋꯦꯕ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯀꯔꯣꯝꯗ ꯆꯠꯂꯒꯅ ꯐꯗꯣꯏꯅꯣ ꯀꯥꯏꯁꯦ ꯈꯟꯖꯤꯜꯂꯀꯥꯟꯗꯀꯣ
ꯃꯁꯤ ꯃꯌꯥꯝ ꯇꯧꯅꯔꯤꯁꯤꯅ ꯆꯨꯝꯕ ꯖꯥꯠꯂꯥ ꯀꯥꯏꯅ ꯑꯩ ꯏꯁꯥꯃꯛꯄꯨ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯁꯤꯃ ꯑꯩ ꯈꯤꯇꯪ ꯊꯥꯗꯣꯛꯍꯟꯅꯤꯡꯉꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯑꯒꯗꯤ ꯏꯁꯥꯒꯤ ꯗꯤꯁꯤꯖꯟꯗꯨ ꯏꯁꯥꯅ ꯁꯨꯝ ꯂꯧꯕꯗꯣ ꯑꯗꯨꯁꯨ ꯐꯕꯨꯗꯤ ꯐꯩꯌꯦ ꯐꯕꯗꯤ ꯑꯗꯨꯕꯨ ꯍꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯍꯣꯏ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯑꯗꯣ ꯁꯔꯨꯛ ꯌꯥꯕꯁꯤ ꯑꯩꯅ ꯌꯥꯒꯗꯧꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯒꯗꯧꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯑꯩꯅ ꯁꯨꯝ ꯈꯪꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯁꯥꯅ ꯇꯧꯗꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗ ꯑꯩꯈꯣꯏ ꯐꯩ ꯌꯥꯝ ꯐꯩ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯇꯧꯋꯦ ꯑꯗꯒꯤ ꯃꯩ ꯊꯥꯜꯂꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯅ ꯑꯗꯒꯤ ꯅꯨꯃꯤꯗꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯆꯦꯁꯤꯡ ꯑꯗꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨꯝ ꯖꯒꯣꯏ ꯁꯥꯍꯟꯗꯅ ꯈꯣꯠꯇꯅ ꯁꯨꯝ ꯇꯧꯋꯦ ꯃꯁꯤꯁꯨ ꯌꯥꯝ ꯐꯩꯌꯦ ꯍꯣꯏ ꯐꯕꯨꯗꯤ ꯐꯩꯌꯦ ꯐꯕꯗꯤ ꯐꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯁꯤꯗꯩꯗꯀꯣ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯨꯝ ꯃꯇꯦꯛ ꯌꯥꯝ ꯁꯥꯡꯗ꯭ꯔꯒꯁꯨ ꯈꯔ ꯈꯤꯇꯪ ꯈꯪꯕ ꯑꯃꯅ ꯁꯨꯝ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯗꯨꯗ ꯋꯥꯍꯩ ꯃꯇꯦꯛ ꯑꯃꯇꯗꯁꯨ ꯁꯨꯝ ꯍꯥꯏꯍꯟꯖꯅꯤꯡꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯁꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇꯣ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯅꯩꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ RK ꯄ꯭ꯔꯗꯛꯁꯟꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯁꯤ ꯄ꯭ꯔꯤꯌꯥꯅꯦ ꯃꯕꯥꯏꯅꯤꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯩꯌꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨ ꯃꯁꯤꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯋꯥꯈꯜ ꯇꯥꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯝꯗ꯭ꯔꯤ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯃꯦꯟ ꯄꯤꯕ ꯀꯩꯁꯨ ꯉꯝꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯅꯤꯄꯨꯔꯅꯦ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤꯗꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯀꯃꯦꯟ ꯄꯤꯅꯤꯡꯗꯦ ꯃꯇꯥꯡꯁꯤꯗꯩꯗ ꯇꯧꯕꯇꯕꯨ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯃꯁꯨ ꯉꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯆꯤꯡꯊꯅꯕ ꯑꯁꯤꯗꯤ ꯑꯗꯨꯝ ꯆꯤꯡꯊꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯗꯤ ꯑꯃꯨꯛ ꯀꯅꯥꯃꯨꯛꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯣꯏ ꯂꯩꯁꯨ ꯂꯩꯇꯦ ꯊꯦꯡꯅꯔꯛꯇ꯭ꯔꯦ ꯑꯩꯗꯤ ꯈꯪꯗꯦ ꯃꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯅꯦ ꯑꯃꯅꯦ ꯑꯅꯥꯅꯦ ꯆꯣꯡꯊꯣꯛꯂꯛꯏꯁꯤꯡꯁꯦ ꯌꯥꯝ ꯐꯩ ꯐꯕꯒꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯗꯤ ꯑꯃꯠꯇꯕꯨ ꯌꯥꯎꯔꯝꯗꯧꯕ ꯃꯥꯟꯗꯦ ꯁꯦꯡꯅ ꯀꯅꯥꯃꯨꯛꯇꯤ ꯇꯧꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩ ꯇꯧꯔꯝꯃꯣꯏ ꯑꯩ ꯍꯥꯏꯖꯔꯣꯏ ꯍꯥꯏꯗꯤ ꯑꯩ ꯀꯩꯁꯨ ꯑꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯀꯟꯕ ꯋꯥ ꯉꯥꯡꯉꯒꯁꯨ ꯃꯤꯅ ꯀꯩꯁꯨ ꯌꯥꯔꯣꯏꯕ ꯑꯩ ꯀꯩꯁꯨ ꯑꯣꯏꯖꯗꯦ ꯇꯧꯕꯇꯕꯨ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯩꯁꯨ ꯂꯩꯖꯗꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯗꯣ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯉꯤꯁꯤꯡꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯑꯁꯦꯡꯕ ꯉꯥꯛꯇ ꯇꯧꯔꯝꯒꯗꯕꯗꯤ ꯑꯩꯗꯤ ꯌꯥꯎꯔꯝꯒꯗꯕꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯃꯠꯇ ꯃꯥꯟꯗꯦ ꯑꯗꯨꯅ ꯃꯁꯤ ꯈꯔꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯕꯅ ꯁꯨꯝ ꯐꯔꯦꯅ ꯑꯩ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯑꯩꯅ ꯆꯨꯝꯊꯣꯛꯄ ꯀꯩꯁꯨ ꯉꯝꯃꯣꯏꯕ ꯃꯤ ꯑꯃꯈꯛ ꯁꯦꯝꯗꯣꯛꯑꯒ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯄꯁꯨ ꯀꯩꯁꯨ ꯉꯝꯃꯣꯏ ꯁꯦꯝꯗꯣꯛꯄꯤꯒꯦ ꯈꯜꯂꯒꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯁꯦꯝꯗꯣꯛꯄꯤꯕ ꯃꯁꯤꯅꯁꯨ ꯐꯒꯗ꯭ꯔꯥ ꯁꯦꯒꯥꯏꯒꯗ꯭ꯔꯥ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯈꯜꯂꯤꯁꯦꯀꯣ ꯋꯥꯈꯜꯁꯤꯗꯩꯗ ꯑꯗꯣ ꯃꯁꯤꯅ ꯁꯨꯝ ꯃꯌꯥꯝꯗ ꯑꯃꯒꯤ ꯃꯤꯆꯪꯒꯤ ꯋꯥ ꯅꯠꯇꯕ ꯑꯗꯣ ꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯦꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯆꯥꯝꯃꯗ ꯆꯥꯝꯃ ꯀꯠꯊꯣꯛꯑꯒ ꯊꯕꯛ ꯇꯧꯕꯗꯤ ꯀꯅꯥꯃꯨꯛꯁꯨ ꯌꯥꯎꯔꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯃꯇꯝ ꯃꯥꯡꯉꯤꯅꯤꯀꯣ ꯃꯇꯝ ꯃꯥꯡꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯦꯟ ꯆꯣꯡ ꯇꯧꯔꯤꯅꯤꯅ ꯃꯣꯏꯁꯨ ꯈꯔ ꯐꯪꯅꯕꯅ ꯁꯤ ꯇꯧꯔꯒꯗꯤ ꯑꯩꯁꯨ ꯈꯔ ꯍꯤꯡꯕ ꯌꯥꯏ ꯀꯥꯏꯅ ꯊꯣꯛꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯍꯤꯡꯒꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯇꯦꯡꯈꯔ ꯇꯧꯔ ꯈꯣꯠꯂꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯤꯔꯛꯄꯗꯨꯅ ꯑꯩꯁꯨ ꯈꯔ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯍꯤꯡꯍꯧꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯗꯣꯏꯅꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯣꯏ ꯐꯔꯦ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯊꯣꯛꯈ꯭ꯔꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯦꯟꯁꯟ ꯑꯃ ꯇꯧꯔꯒꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯋꯥꯈꯜꯗ ꯐꯥꯎꯖꯔꯛꯄꯗꯣ ꯏꯔꯥꯕꯣꯗꯦꯅꯦꯅ ꯃꯌꯥꯝꯅ ꯁꯨꯝ ꯃꯩ ꯈꯔ ꯊꯥꯟꯕ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯖꯒꯣꯏ ꯈꯔ ꯁꯥꯕ ꯑꯗꯒꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕꯈꯔ ꯎꯠꯂꯛꯄꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯕꯣꯗꯦ ꯁꯤꯅ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕꯗꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯀꯔꯥꯏ ꯐꯥꯎꯕ ꯆꯨꯝꯃꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯖꯅꯕ ꯈꯪꯗꯕ ꯃꯌꯥꯝ ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯆꯝ ꯑꯃꯅ ꯁꯨꯝ ꯈꯪꯖꯅꯕ ꯃꯑꯣꯡꯗ ꯚꯤꯗꯤꯑꯣꯗꯨ ꯁꯦꯝꯍꯟꯖꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯁꯨꯝ ꯃꯩ ꯊꯥꯟꯕ ꯖꯒꯣꯏ ꯁꯥꯕꯗꯨ ꯈꯛ ꯎꯠꯀꯗ꯭ꯔꯗꯤ ꯏꯔꯥꯕꯣꯗꯤꯁꯤꯗꯤ ꯃꯩ ꯊꯥꯟꯕ ꯑꯗꯒꯤ ꯖꯒꯣꯏ ꯁꯥꯕꯅꯤꯍꯦ ꯃꯥꯒꯤ ꯅꯨꯃꯤꯠꯇꯗꯤ ꯍꯥꯏꯅ ꯆꯠꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯃꯇꯦꯛꯇ ꯑꯣꯏꯔꯁꯨ ꯉꯁꯥꯏꯒꯤ ꯃꯇꯦꯛꯇꯨꯗꯁꯨ ꯍꯥꯞꯍꯟꯅꯤꯡꯉꯦꯕꯀꯣ ꯍꯣꯏ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯗꯤ ꯀꯩꯝ ꯍꯥꯞꯄꯔꯣꯏ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯝ ꯄꯥꯝꯖꯕ ꯉꯁꯥꯏꯒꯤ
ꯇꯧꯍꯟꯖꯅꯤꯡꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯃꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯁꯤꯗ ꯑꯩꯒꯤ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯦ ꯁꯤꯗꯩꯗ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯖꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯀꯩꯁꯨ ꯈꯪꯗꯦ ꯀꯩꯁꯨ ꯍꯩꯇꯦ ꯇꯧꯒꯗꯕ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯗꯣ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯄꯤꯕꯤꯔꯝꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯕ ꯌꯥꯕ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯔꯤꯅꯣꯅ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯕ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯃꯗꯨ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯥꯡꯃꯟꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗꯩꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ